Kayamuk sumba paunu habiri khangdaba social media re video ga loina thadorakliba amada hiangtam sisupur leiba Vaiphei IDP sing hostel no leiba sing Zomi group sing na thadok tuna sakhina ba wapam phongdo haiba wapam ma social media ra thadorakli hairiba IDP displaced family sing asima koi sing mainly salam patong amasum phainom village tagin hanisparli hairibu wapam asi chusampur MLA LM khawti gi mayokta Vaiphei women association sanction ki protest ki makhata boina thola ki wapam amani hanisu thajani ngori ba pawna makhata na pali sabsaba pawmyam punna makhata na ngaminisi Hairiba lebak thiba thawdo asi sadisat ki damtari de thokibane hari Hairiba road accident asida CRPF personnel ahum amasum car driver ama sikhre hari civil surgeon Abhishek Tandarna phungdorap wapam amada CRPF Jawan Singh Jagdalpur dagin Raipur phok satpagi information ma khoida phangi Hairiba Khapri road damtari manakta liba sida gari asiga car maga thingjina ki hari hairiba thawdo asimak thokpa masida miyoy ani laikhidri aduga miyoy ani mana hospital pubagi lambi da laikhidabane hari apun boina miyoy mari laikhidra hari atopa asokpa miyoy mari hauji hospital laying sathri pa paumani Manipur ki land ki thawdok singi case taraga mathoi investigation sa tharak liba CBI de Supreme Court na status report pikhalakna ba khankhri unanimous Manipur lengana justice Gita Mittal na lusing ba committee na pirak pa recommendation sing thabak to onthok na su Supreme Court na direction pikri me ahuming lising ani ga kun go humdoi digi mathong khangda ba kuki zogi miyoi singna makhoi gi militant sing khakta tana me mar digi phawbu makhoi gi lola masum lining mana ba miyoi sing phaw na role da pusladaga Manipur digi legislature gi power yaw ba union territory separate administration pigadabani haiduna Meetei da atamdana onchinduna sataraki batam thirba lana sigi waroishin hauzu phawba Manipur amadi union lengakna puraktana leiringai gi serakta lana sigi thawdok singi matangna CBI na investigation satakhiba case taraga mathogi status report chayolani gi manungna pirakna Supreme Court na khankhri ngarang apex court asigi chief justice Surya Khan amasu justice Jaimala Vaksig bench na pi kipa order da direction na speak hibani court ki maikei digi justice Gita Mittal na lusing ba committee na la na sigi victim singi damak rehabilitation amasum welfare gi thabak sing pekhana ba tawrak pa recommendation sing su unanimous Manipur lenga na thabak to onthok kadabane habi gi wafam su khanki court na phongdo ki wafam singi manung da high court of Manipur amasum Guwahati high court natragana court animak na case sing asigi trial sing monitoring tawba natana case sing asigi proceeding sing amasum mari leinaba development sing su yingsin gada banaki loinana CBI na investigation satakhiba case taraga mathugi status report chayolani gi manungda piraknaba khan khenasu pawks ta mokhata na pali panmaya badi justice Gita Mittal nu lusingba committee asida judge oiramba justice Salini Pijoshi amasum Asamenan Yaori Bani aduga committee asigi maikei digi Manipur gi land gi victim singa mari leinana makhoi gi relief and rehabilitation gi thabak thoram singi matangda report kyarak pikhalakrabani court na ngarang matter si lokhalakpada senior counsel Brinda Grover na numit khrani gi mamangda laikhidrabi nupi victim amagi wapam paladuna CBI na rape case adugi matangda charge sheet thagalakpi gi wapam mangona khangalamdi amasum laikhidrabi nupi edu mangona sathakiba thawong aduna maram oiraduna mamang thada laikhidabani haina CBI de charge tokhi aduga case adugi main accused ki trial court ta appear tawdi hairaduna CBI su lakidi haiki senior counsel asigi wafam sing taraba matungda yunalenga ki maikei de lepkiba solicitor general tu Sir Mehetana victim singi phangpham thokpa hak sing yasinana ba tawroidabani haibaga loinana high court of Manipur case singi monitor tawnaba sinabiyu haiba wafam phongdok tuna court ki pukning singki court ki maikei digi victim singda free legal aid pi kadabani haibaga loinana karigumba oiriba phiba masina local legal aid council sing phangdragadi Guwahati bar dagi advocation nekadabane hensu paus ta makhata na phungdoraki Manipur da singnaningai oiba mawongda yumgi nupi sing sibigi thawdok toina thoksilakli angau naba numini pani surakpada mayumdagi thokraga nambol turel da sina phangkiba Nirodami hatpra mathanda sijabra mak mafam khangkhidabagi matangna police ta missing report file tawkiba mapu roibadu court dagi anticipatory bail lokri
Mamang thagi taraga mapana kwa kaithil leiba Asian Hospital and Research Institute anisuba masawaina masanupa ama cesarean section da pokhibi Common Zone 4 digi Seram Ningol Salam Ongbi Niroda say Nifuna Hospital Sidigi Janawari Kunga Matu English Nganiga Kunga Tarukta discharge Toroklava Matung Kwakaithil Lemedong Laikai deliver Mapu Rebigi Yumda Mauksa Gumna Lerlaga Anga Unakiba Nipan is Surakum Mamang Tagi Kunga Teret Amasum Kunga Nipan Gilona Vahinda Yum the Gitwokibadigi Mapam Kangdri Haiduna Kungul Lina Raklava Matung Ta Sigitarada Hairangoi Thong Manaki Nambul Turel the Gisina Punky Vedanatana, Taudo Osigi Mamang the Suge School Singam Kalirak Masagi Mayumda, Dr. Asem Ongbi Ritabusu, Tamtina Halamba Yauna, Nopigi Mayok to Satava Crime Kratokibana, Salam Ongbi Nirodagi Taudo Osisu Mahak Masamatan the Suicide Toduna, Shija Brana Tragana Kanagumba Krana Tawina Hatopi Krabra Habigi, Wahang Santurakli. Ye School Singam Kaleraki Taudo Osi, Kaktanatana. Wangoi PS ki manungsan ba mapam amada su maunha ama mayumdagi kaukthokraga hatolaga thambiramgi thaudok yauna nupi hatpigi thokiba thaudoksingi khungul leringagi serakta salam ongbi niroda gi thaudok sisu thoksilakpadagi satharakpa investigation gi manungsan phanglakpa report singi matungina laikhidrabi salam ongbi niroda gi haksang mangjongna executive magistrate ama yauna video recording toraga rims ki medial sangda postmortem examination tawkhraba matung ngarang nungthil medial sangdigi lauduna aroiba mathomngam khongman zone 4 leiba mahaki mapam na pangthokre maki misigi matang na sabsaba ama khangdona ba joint action committee ama sungarang semkhre adumoina mak laikhidrabi nirodagi apokpa salam Netrajit laikhidrabasu maki apokpi sharam ongbi manisai humfugani pana masakaina bigi maisalang dun leirakpigi awaba singyengduna maki haksang ngang lauduna aroiba mathomngam pangthokibane hari laikhidrabi haksang phanglaba matungna maki masi seram nandinina complainant oiduna nahan singjamai police station da complaint report ama file toki report adu da complaint adu Nan Singjamai PS the file tawdringagi mamoinana mamang thagi kunthraga mathudi Imphal West District Police ki SP dasu aibo wakat chirol ama pisinduna laikhidrabi salam ongbi nirodagi misi esi singnaningai oi hairaduna thaudo asigi matangda investigation sathabinaba haijaki heba wafam panki loinana laikhidrabi salam ongbi nirodagi haksang tha asigi taraga yukpung taramathurum tarakpada hairangoi thong manaki nambol tureldagi phangki hairaduna seram Nandinina complainant oiduna file tokiba report adura laikhidrabi mapuroiba amasum haki imungi miyoisingbo main culprit oina su charge toki maramasna laikhidrabi gi justice phangnabigi damang athupu matamda investigation chapsana mathau tare heba waphamsu phongdokhi hari Himachal da mahiroi singi mamang maktada midday meal worker mahatkri Himachal Pradesh ki Kangra district ki manungsana laiba Dehragi Senior Khudong Government Primary School midday meal worker oina laiba sahi yankhai nipan suraba miyoema nungthil pobop mahiroi sing adugi mama waktada hatkri hena police ki report amana phongtorakli miyad adur scenery ba miyoedu nahan thaudok thokraba matung ikan kanadana police na phaba ngamkhi hari mang school campus manung da sanalaga Solosa Devi Kauba Senior digi midday meal worker adubu Thangol season aduna hatkibani school gi mahiroi sing aduna lawbo khongbu torakpadigi oja singna classroom digi senthong narakpada mara leiraba Rajesh Kumar sai nifu go nipan thangol adu pairaga kitchen area da siduna leiramba Solosana gi manakta leplamba thengna ki haina police ki pauna makhatana su phungdorakli